JIRIBAM district ki KUKI KHUTLAI PAIBA SHING PHADUNA PUKHIBA Meeoi taruk adu Tekta Kaidana rescue Tounaba center Amasung state Leingak Hotnabiyu HAINA SALAI KANBA loop SKL gi Secretary General KANGLEICHA KHA-NGANBA THADORAKPA CHEROL AMANA appeal TOURAKLI CHEROL asina hai KUKI KHUTLAI PAIBA SHING international Amasung human rights khongaunaduna KHA-NGANBA thong kaya THADORAKLIBA asi tha taragani pan sukrabani masigi manung chena Meeoi Laininggi oiba seng laba laifamlen kaya su thugayai khaikrabani KUKI KHUTLAI PAIBA SHINGgi chahi nauriba angang ahum yauba Meeoi taruk phaduna PUKHIBA asina karigumba fatanungda thoklabadi madugi tek chakpum nama Leingak na pugadabani lan asina maram oiraga Meitei furup asi karigumba mangkhiba natraga mutkhiba thoklabadi lamdam asida leiminarakliba atopa furup singsu nungaina lehoba khak ngamloi masina maram oiraga lamdam asigi yelhob furup chakudima mutkhiba yai haibasi aikhoina kaidounungda kauridabani haina su CHEROL asina makhatana fongdorakli